Barbagi Chin State ki Phalam Township to Kuki Masen CDF amadi CNDF ka kanamong da kapnakhre kapnabagi thodok adu da Land Defense Force CDF ki kadar Kuki Masam Sire Hari MHC na Kuki gi lusingba singa ahumlak suba oina wari sanakhre sugi ground rules semdokpagi matang da kupna khanakhre Ministry of Home Affairs MHC gi official singna Kuki insurgent group singa wari sanakhre ahumlak suba oina nakalanina wari sanakibada suspension of operation SOo agreement gi ground rules sing semdokpagi matang da makhata na khanakhi haina tribune da ponglokpa report amana haire haukiba June 8 amasung June 13 ta nakalanina wari sanakiba galoinana Manipur gi highway singda miyambo aki ekang laitana satok sinya hanaba amasung logi wangmada paidba khulaising surrender tawbagi matangda kupna khanakhe komja 2023 gi May thadagi hauna Manipur da kanglop ani gi marakta hana sunabagi thodok thokraba matung nakal ani gi marakta yasinaba poraktona engtapa phiba mama lehanabagi pandamda MHC na maitai gi CSO sing amasung Kuki gi lusingba singa wari sanakibagi thaurang lokhatuna lakhe maitai gi CSO sing na Manipur gi mafam punamakta miyamna aki ekang laitana satok sin tawbada yahangadabani haiba wafam yauna tongan demand kya pukhatki Kuki lusingba singi maikai legislature leba union territory ama semgadabani haiba wafam taksinduna lakhe wari sanabada yaukiba Kuki lusingba amana tribune da phongdokibagi matungina June 8 gi matung tarakpada center ga wari sanabada sengthaningai oiba moongda khumang chawsinba ngamlai athuba matamda Kuki singna talaba demand phanglagani haibagi thajaba leire haidi Kumja 2008 tagi hauna center ga peace talk tawduna lakliba Kuki militant group singe designated camp ayamba maitai singna namna khundaba mafam ga naknana laiba maramna sugi camp sing hongdo hankhinabagi apamba maikai kyadagi phongdo rakpa laiki Ministry of Home Affairs na SOo agreement ni ground rules sing review tawbaga loinana thasagi manungda maitai amasung Kuki lusingba singa makhata na wari sanabagi thawrang lokhalakpa yai haina thajanari 2008 ta khuyepina khiba SOo agreement asi sahi kudingi sangdoktuna lakhe adu Kumja 2024 ge February 18 da Manipur lengakna nakal ahum gi oiba agreement asidagi tokle haina lauthoke Kumja 2008 ta kuyekpina khiba SOo agreement gi ground rules singi wangmada Kuki militant singna hingsa gi oiba thawrang kya lokhalakpana maram oiraga Manipur da kanglop ki ungkhanaba thodok thorakpani haina hanagi Chief Minister N Biren na kya khana phongdokpa laikhre Ministry of Home Affairs na korokpadagi ahumlok suba oina ngarang wari sanakibada Kuki gi maikai United People's Front UPF amasung Kuki National Organization KNO gi makok thongba lusingba kiyana sarugya ke Ministry of Home Affairs ki maikai dagina Intelligence Bureau amadi Ministry gi makok thongba official kiyana sarugya ke UPF amasung KNO gi kadar lisingani ga sani rom singi district singda hangdokpa tongan ba designated camp taraga mari da thamba ga loinana kadar amamam da tha khudingi lupa lising taruk stipend oina piduna lakhibane haujik thokliba wathok asi loisil hanabagi pandam da SOo agreement abrogate tawgadabani haina maikai kiyadagi taksilakpa laikhre Accident da constable ama yauna mioi ani laikhidre tongan mafam da thokpa lambi gi khudong thiba thodok ani da Manipur police ki constable ama yauna mioi ani laikhidre haidi khongjom police station na konba soraga taina pham oiriba khongjom loksi mapada ngarang namidang pung 9 kun tarakpada Imphal lagi kaksing tamna thorokpa Activa amaga Bajaj B15 ga Tata Dimper amada thomjinbadagi Activa thorokpa nupa adu thodok thokpham da laikhidabani amarom da ngarang nuyai matung pung 12 rom tabada Imphal West District ki Pasoi Police Station gi manung chanba Yurembam amasung Sagol tongba ani gi marakta laiba yu thakpani haiba sing medical checkup tawraga halakpada Police Pasoi Police ki kangbu tonglakpa Tata Sumo ama accident thoklaga Maklang Turel da tasinbadagi constable ama sire misam taret sokle hari Layeng bagi mingda doktor na private part ka khre hari Assam ki Silchar da laiba hospital ama da layeng dona leirakhiba Manipur da gi mioi ama doktor na biopsy tawgani haiduna masagi ayaba yauduna phinungi haksang ka khre haina report amana phongdokle phinungi haksang kakthat pekraba mioi aduna mahakpur layeng leba doktor adu gi mathakta complaint file tawkhre Jiribam district gi Atikur Rahman kawba mioi adu phinungi haksang da infection torokpadagi Silchar da laiba private hospital ama da layeng khibani Mioi aduna file tawkiba complaint adugi matungina mahakpur layeng leba doktor aduna makhal kaya gi test tawhalaba matung da singnaba khara laibadagi biopsy tawnaba khangalake
matam ikan kanadana mahapu operation theater da pusilaka masagi ayaba yaudana phinunggi haksang kakthatkibani ahanbada mahak phinunggi haksang kakthatkre haba masana khangjakhide operation loiraga dressing lokthokpa numita private part yarong khidabani haidi masagi private part yaudre haba hek khanglakhibaga mahakna doctor senha kauba mahapu layengliba doctor aduga kyara hana unana ba honakhi adubu hospital gi administration ga doctor aduga unabagi khudung chaba phangankide maduna maram oiraga police ta complaint file tawkhibani haidi Amit Shah na ing tapa hanjil hana bohonarakpada khem chana thagalakli Union Home Minister Amit Shah na Manipur da hujik thokliba wathok asilosinaba akanaba thorang kya lokholakpada Singzamai Assembly Constituency gi MLA Yumnang khem chana thagalpa phongdorakli Kumja 2023 gi May 3 dagi thorakiba wathok asilosinaba Central Government na tungan ba thorang kya lokhatuna lakli haina palladuna MLA khem chana thadrokpa cherolamana hai Manipur da ing tapa phibam hanjil hana ba security force na mafam kya da thiba humbagi thabak sa thaduna logi wangmada pairamba khulai kya barum phagatpa ngamle singamadi tampaki mafam kya dagi security force na singthaniga aba mongda makhal kya gi khulai sing phagatuna lakhi Ministry of Home Affairs and Civil Society Organization sing yangna tongan ba stakeholders singa kya ra hana wari sanaduna state asida ing tapa porak na bahonari Manipur gi governor na suhiram asida maroiba thodang lauri hana serolasna makhata na phongdorakli Miyoi taraga taruk positive oire Manipur da ngasi khakta da miyoi tara taruk COVID-19 positive oire nauno positive oire kiba miyoi tara taruk asi hapsilaga handak ki anobo COVID ki web asi da positive oi kiba masing sani ga modra taruk yaukhre IDSP da ki phangwa paw na hai ngasi positive oire kiba miyoi tara taruk adugi manung da mapan na nupani taret na nupini district ki oina yengbada Bishnupur da ki taret Imphal East da ki ahom amasung Imphal West da ki miyoi taruk positive oire active case homfuga taruk ta leire haidi UN Simon Badaki military junta na angang lanmi Maudraga Humdoi Thadokre Haidi Myanmar da sahi nauriba angang Samri lanmi oina sizinabagi matangda UN na akan wafam thamlakraba matungda military junta na angang Maudraga Humdoi military service tagi pothahan khre military junta ki mouthpiece oiriba Global New Lab of Myanmar ko ba pause magi report na hai UN gi report phanglaba matungda junta gi makok thongba official singna lanmi singi se chang puna makni thine verification tawraga sahi nauriba angang lanmi Maudra Humdoi service tagi tawkibani hauji angang lanmi taraga nipan thabak tawri haibagi matangda makhata na thijinba hore hairi Myanmar da asoba watho ama thorakpadagi military junta na mamang sahida sahi nauriba nupa macha chamriga humfu taret amasung nupi macha tara manga lanmi oina thabak tahon ki haina UN Secretary General gi report amana phongdokhi Prithvi tamna amukta ukhidriba interstellar comet khongjel yangna paisilakli haina scientist singna phongdorokli space ki lamda thijin humjin bagi thabak chathariba scientist singna phongdorokgi matungina Prithvi tamna sakhangdaba amukta ukhidriba interstellar comet ama khongjel yangna paisilakli sakhangdaba interstellar comet ase scientist singna A11PL3Z haina mingthon khre interstellar comet asigi matangda NASA gi scientist singna yamna kupna thijinba haukhre aikogi amatangairaba solar system dagi paisilakliba interstellar object amani haina lauriba sakhangdaba comet ase Europe Space Agency gi scientist singna phongdorokpagi matungina solar system gi manung channa interstellar comet ase matau karamna paisilakliba no haibagi matangda hojik phawa sabchana khangba ngamdre Prithvi tamna paisilakliba interstellar comet ase hojik Prithvi dagi chawrangna kilometer crore kullom lapa maphamda leire sakhangdaba interstellar comet asina Prithvi da ama ata thohangadra haibadi hojimaki oina sabchana haibang ngamdre interstellar comet ase Mars planet ki mayanak no pairakani haire Desamna disturbance free education zone haiba demand da tongan ba maphamanga da release khre education da makalamatagi ayat papiroi da bani haina demand taw khre labda masina leiriba education sector singa masung institution singda makalamatagi puba thangba ngamloi da sel gi demand yauna ayat apan amata pibi gano haiba demand ga loina na desamna hauke ba sahi 2008 tagi hauna sahi kudingi July manga da leptana pangthoktuna lakne ba khongjang gi manung channa ngasi Thawbal district da taragani pan suba disturbance Free Education Zone Demand Day 2025 ki thoram pangthokre thoram asiga mari lena Coordinating Committee on Disturbance Free Education Zone Demand Committee gi convener su oiriba desam gi president Somorjena phongdokhibada education da makalamatagi ayatwa apanba piroida bani haina haukiba sahi 2008 ki July 5 ta chatkhiba rally adugi numit adu lauraga ngasigi thoram ase pangthokpani rally ase ngasigi oina Imphal East amasung West ki oina Thangmai Banthau ground dagi Imphal College Phawba Kaksing District amasung Thawbal District ki oina Basu ground dagi Thawbal College Phawba aduga
Bisnupur District ki oina DSA ground gi Eco Club Thiam Lekai Community Hall Power Rally chatkani thoram asigi mapung oiba pandam de education sector da state amasung non state sector sing makhalamata ayetpa apanba piroidabani laiba khunai chakhatpa habasi human resource na leplibani maramaduna human resource asibu pothogliba education sector da ayetpa apanba amata pidana chakhatpa khunai ama oihanna bohona si mahiroi sing matik chaba wakhal loksing phanglaba khokta da chakhatpa khunai ama oigadoribani maramaduna education da makhalamata ge ayetpa pibiganu haina appeal tawkhi amaromda thawal amasung kaksing district ki oina thawal district hospital ge gate tagi KM Blooming School ki founder Menjor Mangana rally amasulam thaki loinana rally adu Thobal College ki gate ta langthumphom oiduna loisin khi rally adu da tongan school singi mahiroi guardian sing amasung oja kyanu sarug yakhi rally adu sarug yakhi basingna education da makalamatagi air upon period dabani mahiloi sangsing amasung institution sing da puba thangba ngamloi daba sel gi demand tawbigano mahiloi sing maning tamna ladik tamba phanghalu haina thaba play card sing pai khi loinana slogan kaya su law ki haidi